Putin gi Lan Leptaba Maramna NATO na Ukraine da Khutlai Heithagadouri. Russia na Ukraine da landariba si da Ukraine gi mateng pangnabagi damag nongsup alai singna euro billion hompuga mga US dollar billion humbudra thakre. Ingthaba puruknabagi wari sanaduna Russia gi lana si lepkani haibagi mami amata udaba maramna military alliance NATO na Ukraine da ahenba Khutlai kaya thajinnaba sem sari Haina. NATO ki Secretary General Jens Stoltenberg na Laothokhre Russia na Europe ki security Laothokhpada aikoina ayaba piroi Russian President Vladimir Putin na ingthaba purangnaba hotnabagi khudam amata phangde mahak ne hena lan tawnaba sem sari Haina Stoltenberg na Laothokhre maraksida Russia na makoigi ally Belarus na nuclear khulai sing thamnaba thawrang tawkhiba do NATO gi member laibak singa lonaba Belarus ke nongsuplomda thamgani haide Russia ki khongthang ase threat ni haina lawre masina Russia amasung Ukraine gi lan ase prithvi gi lanjaw oirakadra haina mi paide Russia ki troop na Ukraine gi Bakhmut Lousille haina Laothokhre Russia gi paramilitary force amana tha ama sang na koisinaba masung loksinaba lanthengnar ki ba Ukraine gi Bakhmut adu haujik ti loksin bangam le haina Laothokhre adubu kip na di makhoi gi forcing na haujiksu mafam aduda akan mamawong da nong may kapnari haibu wapam thamladuna nongpok thangba taung na du haujiksu makhoi gi forcing na pai ri hai khre Wagner group ko ba Russia gi paramilitary force adugi makokoi riba Yevgeny Prigozhin na Maki troop sing na Bakhmut ki administrative building ki mathakta Russia gi phiral ama yungkhatkre haina ningthaukaban numita hai khre ain gi oiba mijeng ama da Bakhmut Lousille yeknaba sing adude nongsup thangba saruk sing da punsinduna lai khre haina Prigozhin na magi press service telegram account da thagalakiba audio message ama da hai ke lan mamang da miyoi lising humbudra laiba town Bakhmut adu Russia gi khutata khre haibagi Ukraine gi official sing dage ingit amata laitre mamang da sumapung phadriba wapam kaya Prigozhin na hai khivalai Ukraine gi forcing na makoi gi position sing ngakthok na balai ri haina taw na dugi phibam gi matang da masigi mamang da Ukraine gi deputy defense minister Hana Maliar na hai ke Ukraine gi military commander sing na nauna pirakiba nongsup ki teng sing amasung atay hardware na ngaklo piba ikhoi isage thengnari balana do loisin gada ba yamna watli haina Laothokhre adubu tangkak asimakta da Bakhmut paiduna lainabage maruoiba du chena pankhe Bakhmut ki mayaya do Lantheng na baduna question khre haina sangnai da ba Ukrainian military analyst Oleha Jadanov na hai ke Ukraine gi forcing na yekna bage attack kaya matakthokre adubu numit kaya ne Ukraine gi troop sing na ngakthokuna thamlamba AZOM metal plan adu Russia gi forcing na khudum san khre hai ke yekna baduna awang nongpok amasung khadage city gi mayai adu de attack tawrokli amasung city adu mapungpha na makhoi gi makhada Lausina ba honari haina YouTube ta utba video amada Ukraine gi military ga naknaba mari sing lainaba military analyst aduna hai ke